ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯁꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯂꯦꯝꯗ COVID-19 ꯍꯥꯏꯗꯅ ꯁꯤꯅ ꯆꯠꯊꯔꯛꯂꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯚꯥꯔꯠ ꯄꯨꯝꯕꯗ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯆꯪ ꯆꯥꯅ ꯊꯛꯅꯕ ꯑꯥꯏꯇꯦꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯆꯔꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯁꯤ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯋꯥꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯐꯨꯝꯂꯧ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯖꯦꯠꯄꯤꯅ ꯑꯂꯨ ꯄ꯭ꯔꯙꯥꯟꯅ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛ ꯄ꯭ꯔꯙꯥꯟꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯆꯋꯥꯏ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯊꯨꯝ ꯍꯥꯏꯔꯤꯕ ꯑꯥꯏꯇꯦꯝ ꯈꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯗꯨꯅ ꯄꯦꯟꯊꯣꯛꯄꯤꯌꯨ ꯐꯨꯝꯂꯧ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯩꯈꯣꯏ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ MLA ꯗꯤꯡꯀꯣꯒꯤ ꯒꯥꯏꯗꯂꯥꯏꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯔꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯆꯥꯔꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯉꯁꯤ ꯄꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯝꯂꯧ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯨꯝꯂꯧꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ 3 ꯐꯨꯝꯂꯧ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯐꯨꯝꯂꯧ ꯁꯤꯐꯥꯏ ꯂꯣꯏꯇꯥꯡ ꯈꯨꯅꯧ ꯑꯗꯒꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯂꯣꯏꯇꯥꯡ ꯂꯩꯈꯤꯟꯊꯕꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯋꯥꯔꯗ 9 ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯗ ꯋꯥꯟ ꯇꯥꯏꯝꯗ ꯉꯁꯤ ꯄꯨꯡꯐꯝ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯆꯕꯅꯤ ꯆꯥꯛꯈꯨꯝ 2,000 ꯇꯣꯉꯥꯟ ꯆꯥꯕ ꯊꯥꯔꯒ 2,000 ꯈꯔ ꯍꯦꯜꯂꯞ ꯑꯩꯈꯣꯏ 2 ꯑꯅ ꯀꯥꯎꯟ ꯇꯧꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯌꯦꯟꯊꯣꯛꯆꯕꯅꯤ